Adom sukhang ni bani ngasi cricket kanana ngamkhi Australia tasengna Australia ki mapalaiti the people of kangaroo continent 6 times world champion ngasi ki play ado T20 na ti IPL na ti but a huge competition achobu stage ki play ni amasung asigumba tanja sida India na lakthuraga akan bana world cup lahu bai basi arai banati ngasi ki India ki mapam kaya da TV kaya bu kai kriba mi singna saman khiduna TV kaya puthok laga thugai na ki mi kaya gi maithong da mapirang chentana ki mi kaya chak cha ba yanadri shocking amasung shocking gi ipak da tawduna leina khri thajana ti amatna Indiana asuk wana betting to gani ahan bahorak pada amasung asuk laina mi na nairam laga world cup pudra chatki gani adusu Indian mafam da India gi leibak da play ni pan ngamduna laglaga final moment da adugumba do or die gi position lakpadana ngamhodaba pohoba masiduni TV kaya kaikri base team India na phare haire base asi oi bore khanaduna Virat Kohli na magi fans sing da thamoi da mai chak phum laga haidurakhi masini play masini live punsi da mai pakpa mai ti ba haibasi di hauna sani masina tana haipam magi laikite Indian cricket team gi player amatta kaptaba laikidre play ngamduna Australia ki angoba khutta sanamachu gi World Cup 2023 gi trophy thangat khiba mikup tu da chak na player sing gi wakhan nung da khanrangwani as aina kari gi phajana sana huda banong asi really a big game has lost India but hope mang badiate lakhini ate ICC kasu masi Virat Kohli ki laibakte iram da bani Anushka Sharma gi khutta kap ase sok utam khidabani pending asi gi numit ase Anushka Sharma su kaple India gi oina onthok na harau gudaba nubit amasida Narendra Modi Stadium Gujarat ki Ahmedabad ki playground asigi history da saragi kali na ibe aramba moment amangki bani India na ngamlam labati stadium asigi history kaya da phajaram gani masigi stadium sida ahan poina India na final ICC ki trophy lawki madusu Virat Kohli ki captaincy makha da hairam gadabani but that moment khutta gi nan thokre pen deng asigi namitse kap nakre akhoi su yamna pukning soi India ki cricket fans sing tana praja miyam gi wakhan da yamna nungai na di amoram da Australia da harau ki mathak da harau 6 times our players bringing the ICC trophy haiduna India na di makoi bu kari gi ngamdori final asida haibase soidna makoi khalam gani anyway today is very big sad day of India adubu hope pudi kainingai leiti namlakhini haibagi thajabelai India gi mafam kaya da bom ka pokhaiduna ngasi se yamna harau pa jagoi kumai pung ten thinbagi mahutta mi sing nungaina dabagi mapirang sinthabagi moment ohenkre adubu play ni ngamba amasung ngamdaba haibasi di hauna sani sandarba taradi amadi tuba mahusana tabani adubu India na tuba sida pendabagi wakhaktani